खुरुमजरी SKTV न्यूज़ येंबिरिबा पुमनमकपु याइफबि तावरेमना तारामना ओपचरी अहानबदा मरोइबा पाव IPR लोइसना पाव योहनबदा याइफा थोबां कयानि मतंगदसु मियामबु वाखल ताहलि हाइना मणिपुर लेंगा चीफ सेक्रेटरी पुनीत कुमार गोयलना फोंदोखरे मोनसांग नागा स्टूडेंट यूनियन की लुचिंग सिंगु फूड चैबगी थवोंग चथबदा चेनबनी हाइबा मियोय मंगा सिक्योरिटी फोर्स ना फागत पंगमले हाइदि हौजिक पाउ संदोकना पिजरी Information and Public Relation IPR loisangna miyamda matam chana I pau yohanbata natana lengakna paikhatpa scheme kayagi matangda matam-matamgi miyamda awareness piduna lakli haina Manipur lenga ki Chief Secretary Punit Kumar Goyal na phongdokre nityaipa chuthekta leiba DIPR ge auditorium danga si humfudra taret suba Information and Public Relation Day gi thoram pangthokre lenga asigi IPR Secretary Humyo Warsang amadi hanagi IPR gi Commissioner M Jo yaungna pangthokiba thoram aduda Chief Secretary Punit Kumar Goyal na makhata na hai lenga asigi Information and Public Relation IPR loisangna miyamda I pau khak sandokpa natana lengang na paikhat kadaba anoba policy program amadi miyam gi damak lenga asina paikhaliba thabak thoram kayagi matangdasu mayek sengna khangalaga lakli chahi asiga August ki tang amada E Gazette hangdoktuna lenga ki oiba notice sing miyam da transparency laina khanghan bahukre chahi asiga August ki tang mangada media and public information gi matangda workshop su pangthoki mahangna makhata na hai matam amadadi ayukta pauche lakpa ngairaga madudagi leibaki oiba I pausing khangnarami adubu haujikte social media da tongan ba platform kaya thorakpa maramna khudak-khudakta I pausing khangba ngamnare anoba digital gi matam asidasu IPR na achoba thodang lauraga miyamna marik chumba I pausing fanghalaga lakli masimak democracy chatpa leibak amadadi miyamda chauna kanaba pibangami haina Chief Secretary Punit Kumar Goyal na phongdokhi thoramgi sarukama oina tongan ba thim mangada miyamda awareness piba oina pangthokiba short film competition da makong mathang takhraba singda certificate amadi selgi manapi duna pukning thogatkhi Public relations is not just about informing, but also about listening. The department gathers citizens' views and concerns, helping shape policies that are responsive to the people's needs, strengthening the feedback system. This year marks a significant chapter in public communication in Manipur. On August 1st, we reached a major milestone with the launch of e-Gazette portal, which has fully digitized the publication of government notification. This has enhanced efficiency, transparency and accessibility, ensuring that vital information is now available to every citizen at the click of a button. Shortly after, on August 5, Imphal had the honor of hosting the National Conference on Coordination with the states in media and public communication. The conference addressed crucial themes such as countering misinformation, strengthening center-state coordination, and enhancing communication capacity. The ideas shared have guided towards building a more responsive, ethical, and citizen-centric communication network. Mamang thagi tang kontragi numidang pung mapan makhairom tarakpa duwaida Kakching Lamkhai amasung Palil anigi marakta leiba Bijoypur manakta Monsang Naga Students Union gi luchingba marida chathakiba food chaibagi thawong aduda chenabani haiba miyoy manga ngarang police na fagat pangamkhre hairi thodo aduga mari leina na police ki paw amana hai faraba miyoy sing adudi Palil thong wangmadagi masagi chahi 18 suraba elangbam Arun Palil Chandel Lamkhai dagi mayengbam Manglem chahi 19 Palil thong wangmadagi Nepram Jiten chahi 19 laikai asimaktadagi Moirangthem Chinglai Maitei chahi 18 amadi Moirangthem Linthau Maitei ni hairi makhoidagi gari ani su fagat pangambaga loinana thodok adugi matangda police na makhata na thizin humjinbagi thabak chathaba hore haina pawasina makhatari
Monsang Naga Students Union gi luchingba mari miyoi kharana furakibagi thawongbu naga gi tongan balup kaya na yaning daba phongdorakli Monsang Tribe Union, Monsang Naga Students Union, All Naga Students Association Manipur, Lamkang Kurchuk Nau Kunpin Amadi, Naga Students Union Chandel gi maikaidagi thokriba thogdok adubu yaning daba phongdokpaga loinana Mahairoi lup amagi luchingba singda khut tharakpa haibasi Mahairoi khunaida khut thabaga pangkhangni haiba wafam thamlakli thokriba thogdo adugi matangda athubada investigation chathaduna victim singda achumba wayel fanghangadabani chatharakhiba thawong aduna nungsi chanana amadi tangdu leitana hingminabagi wakhalon thugairakpani haina phongdorakli Kakching District ke Waikhong Police Station na konba umathel lai chingsang parengdagi security force na masing yamlaba khutchukhulai kaya fagat pangamle hairi hiramasigi matang do police na phongdorakhibada akaknaba paw ama phangbadagi Assam Rifles amasung Kakching District Police Commando ge apunba team amana ngarang umathel manaki New Chayangi area da thiba humbagi thabak chathaki maduda magazine aniga konana insas LMG ama 12 bore gi repeater ama single barrel bolt action ama single barrel nomai ama 5.56 mm gi live round kun 5.56 mm gi empty case tarahumdoi number 36 HE grenade ahum number 36 HE grenade ki ring ama 51 mm gi ILLG parabomb ama 51 mm gi HE bomb gi cover ani stun cell manga bulletproof ki base ama bulletproof ki iron plate ama helmet ama magazine gi pouch ani charger yawba TYT handset ani amasung boot pair ama fangba ngamkhi fagalaba polam singadu makhataba thabak lokhatnaba Waikhong Police Station da sinakre hairi Masagi anaba amagi damang October gi tang kuntra da operation tawduna ICU da leirakhibi nupi amangarang amasung ngasigi lona ba hingda leikhidra hairi pawasigi matungina Thobal district ke manung channa khangabo awang lekai dagi livestream ningol moirang them ongbi nganbi chahini futat yang taret hairiba nupi ase October gi tang kun manga da masagi anaba amaga mari leinana rims Imphal da pukhalakhi madugi matung October gi tang kun da keyhole surgery tawraba matung da ICU da thamki adubu October gi tang kun mathoi amadi November gi tang amagi lona ba hingda rims Imphal gi maikai dagi leikhidra haina khanghalakibani hairi laibak thiba thogdok adubu leikhidраbi gi machanupa moirang them Vidyabasan na yaning da bafongdok pagaloinana authority ge maikai dagi thigat haningbagi apamba phongdorakli MCSC ga mari leinana khangabo apunba maira paibigi secretary Laishram Ratri Devi na phongdorakpada leikhidраbi nganbi ga mahaki machanu pagaloinana hospital da chatkhiba thengna howi madugi matung nganbi ge anaba hanglubada maipakna operation tawre masakal le hain hairakhi Madugi matung ikhang khanghodana leikhidaba haibasi yaningde lamdam asigi miyamge amadi leitalaira miyamge khalaga rims Imphal da layengba lakpada authority na sukhara hena jackson biyo haiki amaromda imung manungge maikedagi rims ki medical superintendent ga unaduna wari sanaraba matung authority na thogdo sigi matangda ningthina thigatlagani haibaga loinana wakhal taminaduna asiba hakchangsu imung manungge miyoi singna laukhre hairi Jenims ta ana layeng thabak mapung fana amadi mai pakna chathaba yana balengang hospital asida doctor amadi atai khochukot laising matik chana thamba mathok tai haina uripo apun baluk ki vice president Khwairakpam Tarun Kumar na phongdorakli ngasi Manipur Press Club ki Kabru Hall da pangthokpa pawgi mifam amada wafam asi phongdokladuna Tarun Kumar na makhata na hai leita laira amadi loijing loya da leiba miyamna aruba leina amanarakpa matamda se leitabana maram oiraga Manipur gi wangmada layengba chatpa ngamdaba miyoi kaya ama lamdam asida leiribani asigumba khudong chadaba kaya asi yenglaga Jenims ta chayesiga August ki tang 13 ta wahang 12 yawba RTI ama thaki maduda maruoina cardiothoracics amadi neurology gi doctor kaya leibage amadi cardiothoracics ki laboratory amadi machine leibra haibana chingba wahang yauri RTI adugi paukhum oina Jenims ta cardiothoracics ki doctor ani lei aduga neurology gi oina di doctor amakhak lei haiba khangba ngamle state asida miyoi la kunthra rom leiba asida doctor ama ani na matau karam na layengba ngamgadori bano athubada
Lengang na miting changduna Jennings-ta Dr. Amadi Khutlai Matik Chana Thamduna Miyamda ana layengi khudong chaba mapung fana phanghanbiu karigumba lengang na hiram asida miting changlak taba tarabadi uripok apunba lup amadi uripok apunba nupi lupna High Court of Manipur da PIL tharagani haina Tarun Kumar na makhatana phongdokhi 1996 ता तागे जजमेंट सी हौजबो फजना को स्टेट खै चाउ हॉस्पिटल सिदा बो इम्प्लीमेंट तब ngमद्री अदना लाइरिबा डिस्ट्रिक्ट हॉस्पिटल सिंग सिदा आवा पे हेल्थ के सेक्टर लेरि सिंग से सिदी इंडियन कॉन्स्टिट्यूशन आर्टिकल 21 के पार्ट नंबर राइट टू लाइफ के सरगम ओइरबनिना ख्वाइदगी अथुब मतमदा कोई स्टेट गवर्नमेंट चिंथबर तौदना इन द लार्जर इंटरेस्ट ऑफ द जनरल पब्लिक अवार पसिंगे मेगेट पियु न जगदी उरिपो अपन बुलुपना अखोय अदगी उरिपो नुपी अपन बुलुप अनि न तुमिना येंग सम लाइबा से मसिदा कोई ngमरोय अदुना कोई मियां अवार पासिंग अथुब मतमदा मेखनबगी दमा अखोय मवांग दसु कोई मणिपुर हाई कोर्ट दा PIL फन्याम थाखरे अद हबजिके कोई अखोयना गवर्नमेंट की अखोय पुन अटेंशन ड्रॉ तौजरिबा आर्टिकल 21 के सरुक अम ओइरबा राइट टू हेल्थ से मसि अथुब मतमना फुलफिल तौननबगी दमकता ngasa अवार पसिंगे मेंशन बिद्रगा अखोई उपाय लेजबनीना अखोई मणिपुर हाई कोर्ट अथुब मतमदा इन द लार्जर इंटरेस्ट ऑफ द पब्लिक अखोई PIL अम फाइल तौजरगना मफम से मसि मयामना थमजरी Wangkut haina sengba kumhai asigi maming yawhalakpagi damak Thadau MP Manipur TIM Thadau Students Association TSA amasung Thadau Academic Society TAS na Manipur Governor Ajay Kumar Bhalabu thagatpa phongdorakli lob ahum asina punna thadorakhiba cherol amada Chabangkut haiba kumhai asigi mamingda yauriba chabang haiba wahai asi Thadaugi wahai ni amadi autumn season haibani amaromda kut haiba wahai asisu Thadaugi wahai oibaga loinana festival haibani kum amagi laurok pantha loiraduna mahi marong marang kaina lokpa ngamduna isorbu thagatpaga loinana amata oina nungsi chanana laiminabagi paujel puba kumhaini haukiba chahi singda chabang haiba wahai asi kumhai asida sizinadana lakhiba asi culture amasung tradition bo na thaiduna miraibani haina lawi adubu president rules ki lengak matam asida kumhai asigi asengba maming yawhalakpa asi achumba khongthangni haiduna Governor Ajay Kumar Bhalabu thagatpa phongdorakli Kuki-Zo furup ke achoba kumhai ama oiriba kut kumhai na lakpada Kuki-Zo Council ke jetsina furup asigi miyamda yaifa paujel pirakpaga loinana su chatnariba kukila lolup singi luchingba singa political dialogue pangthoknaba India lengaki pukning chingsilakli kut kamari lainana ke jetsigi chairman Henliang Thangletna khujek piduna thadorokpa cherol amana hai kumhai asina lakpada chahi ahumrom irang asigi chaitheng fanglakhiba kaya nauna ningsinghale sembiba mapuda thagatpa phongdokpa amadi amata oibagi kumhai asibu irang namaram oiraga pangthoktaba chahi ahum phare adumakpu Kuki-Zo miyambu sembiba mapuna ngakpi senbiri haiduna thagatpa phongdokli Kuki-Zo miyam asi noma natraga nomadi separate administration amagi makhada tangdu leitaba punsi ama hingba ngamlakhigani haibagi haibasi aikhoigi thajabani amaromda su chanariba kukila larup singa political dialogue tongnaba India lengang na honagadabani union territory amagi mawongda masage legislature laiba separate administration asi Kuki-Zo miyamge apambani masina reason asida tungkoina chatnagadaba tangdu leitaba phibam purakpa ngamgani haina cherol asina makhatari Kangpokpi district ke manung chana laiba Daili Khulda NSCN ING gi General Secretary gi poster sakhangdaba miyoi kharana segairamba amadi bomlana chingbasu thaki haibagi thawong adu laibak thibani haina Committee on Tribal Unity ko tuna phongdorakpaga loinana akanba mawongda yaningdaba utlakli hiramasigi matangda ko tuga information and publicity na thadorokpa cherol amana hai thawdo aduga mari leinana Naga People's Organization NPO na ngarang press ta thadorokpa ultimatum ama thengnare Matang asida NPO da phawriba nungaitaba adu aikhoida su chapchana fawi oirakliba phibam asida CSO singna Kuki-Zo miyamgi thamoi sokadaba mawongda maram chadana communal ge irang sagatpiganu region asigi Kuki-Zo miyamna khundab mafam singda kumhai harauga mari leinana loudspeaker sizinaba amadi bombla thabana chingbagi thabak thoram singda athingba thamlaga leiribani amaromda atopa furup ki luchingba amagi photo segai bana traga mang takhanbagi thawong chathabana
political gi oiba khudong chaba amata Kuki-Zo miyamna fanggadaba leite maram aduna NPO na su kanagumba kharagi thawin sin natraga semjin sajinba wafam da thajabiganu masina reason asigi tangdu leitaba amasung nungsi chanana leiminaba asida akaiba pirakpa yai yariba makhai achum aran hana khangdokpana achumba khongthang oigani pumnamak sing asi oidnasu reason asida leiriba nagai chil inaw singi thamoi sokpa thodok asigi achumaran thibada committee asina angamba thodang logani haina kotu gi cherol asina makhatari Mathang chayida class 10 amasung class 12 ke exam thagadawriba mahairoi shingidamak Manipur State Council All India Students Federation MSc AISF na tha ahum chupna chathagadaba revision course da saruk yagadaba mahairoi shinga entrance exam ngasi mai pakna pangthokre haidi hiramasigi matang da mahairoi loop asigi joint secretary na thadorpa cherol amana hai MSc AISF na kumja lisingani kulhumdoi dagi ihai tamsi losing tansi lana lamjing haloisi haiba pandam asigi makhada mathang chai gi bosem amasung ko sem na lawraga pangthokadawriba class 10 amasung class 12 ke exam da saruk yagadawriba mahairoi shingi damak tha ahum gi revision course asi pangthokadabani revision course asi da saruk yanabagi damak ngasi mahairoi loop asigi Imphal West District ke office oiriba Kha Imphal High School da mahairoi cheniang khairom na entrance exam thaki hairiba entrance exam gi result hayeng pung ahum taba matamda lauthokani ngasi state asida oikhiba yingasagi pau amuk pizari ICAR Regional Center Lamphel Patagi phangba report ki matung inda ngasi state asida khwaidagi sabagi chang Celsius degree 19.5 mangani aduga khwaidagi ingwagi chang na Celsius degree 38.5 mangani nuksite aboising manili chang na ayukta chada marfumapan aduga numidang wairamda na chada humfudra mathoi oikhi aroibada maroiba pausing amuka na pizari IPR loisang na miyam na matam chana ipaw yohan bata na tanalenga kaya ifathorang kaya ki matang dasu miyam buwakal tahali hay na Manipur lenga ki Chief Secretary Punit Kumar Goyal na fondokre. Masung monsang nanga Students Union ki luching basing food chay bagi thawong chat habada chena bani hay bamiyo mga security force na fagat pamamle hay. Mata asida bulletin na silo shinjare Manipur miyam gi punsida khwaidagi hena maru oiba state asigi leba asigi madi malem gi oiba I pausing gi damak Sktv's news boom jeng tadun lebiu loshilakpada pumang pumka na khurumjari